Langol NIT Complex ki akoibada khariba wall fencing thugairaga yum shanaba Chek Amadi Yot louramba Meeoi taramanga Lamphel Police na pharaba matung jail da Thajinkhre. Police tagi fangba pau amagi matung inna Lamphel pata laiba NIT ki complex ki akoibada khariba wall fencing Meeoi kharana thugaiduna check lokre haibagi complaint ama NIT ki director and register na Lamphel Police Station da thangalakpadage Lamphel Police Station ki team amana mafam adu da sangsinduna yenglubada Meeoi khara NIT ki wall fencing thugaiduna Chek Amadi Yot louramba thengnaki Meeoi sing adu Lamphel Police ki team aduna detain tawduna spot investigation chathabada Chek Amadi Yot sing adu makhoine NIT ki fencing thugairaga yonbagi thabak chathaba Meeoi sing ni haiba khangba ngamkhe Makhatana Lamphel Police na kupna yengsilaba matung wall thugairaga check lobgi thabak aduda hakthengna chenaba Meeoi taramanga Auto rickshaw ani Tata 407 ama Tata GI amadi Tata S-Zip ama punna gari manga ka konana fakhe makhoi tara manga gi mathakta Lamphel Police na under section 454 379 120 BIPC and 3 PDPP ki makhada FIR ama panbaga loinana ngarang CZM Imphal West ki court phutok laba matungda numit tara manga ni ki judicial custody da remand lokthakre haina paw asina makhatari